ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯥꯊꯤ ꯄꯗꯨꯞ 12 ꯄꯗ 12 ꯑꯐ ꯁꯥꯖꯅꯤꯡꯕ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥ ꯑꯃꯁꯨꯡ ꯐꯔꯤꯁꯤꯁꯥ ꯅꯈꯣꯏꯗ ꯑꯋꯥꯕꯅꯤꯗ, ꯃꯔꯝꯗꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯣꯞ ꯑꯃꯁꯨꯡ ꯖꯤꯔꯥꯒꯤ ꯁꯔꯨꯛ 10 ꯑꯃ ꯀꯠꯂꯒ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨꯒꯤ ꯍꯦꯟꯅ ꯂꯨꯕ ꯍꯤꯔꯝꯁꯤꯡ ꯑꯆꯨꯝꯕ, ꯅꯨꯡꯁꯤꯕꯤꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯑꯁꯤ ꯊꯥꯗꯣꯛꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯈꯣꯏꯅ ꯇꯧꯕ ꯇꯥꯏ, ꯑꯗꯨꯒ ꯑꯇꯩꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯕ ꯇꯥꯏ꯫ ꯑꯗꯨꯒ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯣ ꯄꯟꯗꯨꯞ 9 ꯄꯗ 8 ꯌꯦꯡꯁꯤ꯫ ꯃꯤ ꯈꯨꯗꯤꯡꯅ ꯄꯥꯝꯃꯨꯕ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯕ ꯃꯑꯣꯡꯗ ꯅꯠꯇꯗꯨꯅ ꯃꯥꯒꯤ ꯅꯤꯡꯂꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯤꯁꯅꯨ, ꯃꯔꯝꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ ꯃꯤꯕꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤ꯫ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯑꯁꯦꯡꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯥꯔꯃꯣꯟ ꯑꯁꯤꯒꯤ ꯍꯤꯔꯝ ꯇꯥꯏꯠ ꯄꯤꯕ ꯑꯁꯨꯝꯅ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯠ ꯄꯤꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯀꯠꯄꯗꯨ ꯈꯛꯇ ꯅꯠꯇꯦ꯫ ꯇꯁꯦꯡꯕꯗꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯁꯦꯜ ꯃꯊꯧ ꯇꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯡꯂꯨꯞ ꯆꯠꯊꯕꯗ ꯁꯦꯜ ꯑꯁꯦ ꯃꯔꯨ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤ ꯁꯤꯡꯂꯨꯞꯁꯤꯡꯅ ꯈꯪꯕ ꯇꯥꯏ꯫ ꯆꯠꯅꯕꯤ ꯑꯃꯒꯨꯝꯅ ꯀꯠꯀꯗꯧꯕ ꯅꯠꯇꯦ꯫ ꯏꯁꯣꯔꯅ ꯄꯥꯝꯕꯗꯤ ꯁꯦꯜ ꯑꯗꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯊꯥꯖꯕ ꯌꯥꯕ ꯅꯣꯂꯨꯛꯄ ꯑꯃꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯊꯣꯛꯄ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯩꯖꯔꯤꯕ ꯄꯨꯝꯅꯃꯛ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤꯅꯤ, ꯅꯪꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄ ꯉꯝꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯇꯥꯏꯠ ꯀꯠꯄꯁꯦ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯀꯔꯝꯕ ꯋꯥꯈꯜꯗ ꯄꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯔ ꯍꯥꯏꯗꯣꯛꯆꯒꯦ꯫ ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯐꯔꯤꯁꯤꯁꯤꯡꯅ ꯖꯤꯁꯨꯗ ꯍꯥꯏ, ꯅꯪꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯉꯥꯛꯇꯦ, ꯊꯨꯒꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯖꯤꯁꯨꯅ ꯑꯩꯗꯤ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯅꯠꯇꯦ, ꯃꯄꯨꯡ ꯐꯥꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯅ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯒꯤ ꯃꯇꯝꯗ 10ꯗ 1 ꯇꯥꯏꯠ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯣꯏꯅ ꯄꯜꯂꯤ, ꯄꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕ ꯑꯁꯤꯗꯗꯤ ꯄꯨꯛꯅꯤꯡ, ꯋꯥꯈꯜ, ꯊꯋꯥꯏ ꯍꯛꯆꯥꯡ, ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯝꯕ ꯁꯦꯡꯅ ꯑꯁꯦꯡꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯀꯠꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯁꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯇꯥꯏꯠ ꯄꯤꯌꯨ ꯍꯥꯏꯕꯗꯨ ꯅꯠꯇꯦ꯫ 10ꯗ 1 ꯀꯠꯄꯒꯤ ꯇꯥꯏꯠ ꯑꯗꯨ ꯅꯠꯇꯦ, 100ꯗ 100 ꯀꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯇꯥꯏꯠꯇꯒꯤ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯉꯤ꯫ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡꯁꯤꯅꯤ ꯏꯁꯣꯔꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯗ ꯂꯩꯔꯒꯗꯤ ꯇꯥꯏꯠ ꯄꯤꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯇꯥꯏꯠ ꯄꯤꯗ꯭ꯔꯤꯉꯩꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯍꯥꯟꯅ ꯏꯔꯥꯠꯄꯣꯠꯒꯨꯝꯅ ꯀꯠꯄ ꯉꯝꯕ ꯇꯥꯏ꯫ ꯏꯁꯣꯔꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯗꯨꯅ ꯇꯥꯏꯠ ꯄꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯇꯥꯏꯠ ꯄꯤꯌꯨ ꯍꯥꯏꯔꯤꯕ, ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯔꯤꯕ, ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯒꯨꯝꯕꯁꯤꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕ ꯑꯁꯤꯗ ꯖꯤꯁꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ, ꯅꯨꯡꯁꯤꯕ, ꯇꯥꯏꯠ ꯄꯤꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯉꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯔꯛ ꯄꯟꯗꯨꯞ 12:30 ꯀꯔꯤ ꯍꯥꯏꯒꯦꯕꯨ, ꯅꯪꯅ ꯄ꯭ꯔꯚꯨ ꯅꯪꯒꯤ ꯏꯁꯣꯔꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯄꯨꯝꯕ, ꯊꯋꯥꯏ ꯑꯄꯨꯝꯕ, ꯄꯨꯛꯅꯤꯡ ꯑꯄꯨꯝꯕ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯌꯥꯎꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ 12:1 ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤꯅꯤ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯕꯁꯦ ꯑꯍꯥꯟꯕꯗ꯫ ꯑꯅꯤꯁꯨꯕꯗꯗꯤ ꯊꯥꯖꯕꯗꯒꯤ ꯀꯠꯀꯗꯕꯅꯤ꯫ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ, ꯍꯣꯜꯂꯤꯕ ꯁꯣꯔ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ, ꯍꯛꯆꯥꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ, ꯆꯥꯕ ꯊꯛꯄ ꯌꯥꯔꯤꯕ, ꯉꯥꯡꯕ ꯁꯛꯄ ꯉꯝꯂꯤꯕꯁꯦ, ꯃꯁꯤ ꯄꯨꯝꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯅ ꯑꯩꯈꯣই ꯊꯥꯖꯕ ꯇꯥꯏ꯫ ꯃꯔꯝꯗꯤ ꯃꯁꯤ ꯉꯝꯗꯕꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯕ ꯊꯛꯄ ꯉꯝꯗꯦ, ꯉꯥꯡꯕ ꯁꯛꯄ ꯉꯝꯗꯦ, ꯆꯠꯄ ꯈꯣꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯟ ꯊꯨꯝꯒꯤ ꯃꯄꯥꯟꯅ ꯍꯤꯡꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯇꯥꯏ꯫
ꯑꯗꯨꯅꯅꯤ ꯂꯨꯛ ꯄꯟꯗꯨꯞ ꯀꯨꯟꯃꯥꯊꯣꯏꯗ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯁꯟꯈꯥꯏꯗꯨꯗ ꯃꯥꯒꯤ ꯂꯩꯇꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯍꯤꯡꯅꯕ ꯄꯨꯝꯅꯃꯛ ꯍꯨꯟꯖꯤꯟꯕ ꯎꯕꯗꯨꯗ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯠꯂꯦ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯂꯦꯝꯊꯣꯛ ꯄꯥꯊꯣꯛꯄꯗꯨꯗꯒꯤ ꯃꯌꯥꯝ ꯑꯃ ꯀꯠꯄꯅꯤ ꯃꯗꯨꯒꯤ ꯀꯠꯄꯗꯣ ꯖꯤꯁꯨꯅ ꯄꯥꯝꯗꯦ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯄꯨꯝꯕꯁꯦ ꯏꯁꯣꯔꯒꯤꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯨꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯗ ꯀꯠꯄꯁꯦ ꯃꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯃꯁꯤꯒꯤ ꯊꯥꯖꯕꯁꯤ ꯂꯩꯕ ꯃꯤ ꯑꯗꯨꯅ ꯇꯥꯏꯠ ꯑꯁꯦ ꯄꯤꯕꯅꯤ ꯄꯥꯟꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯄꯦꯂꯦꯁꯇꯥꯏꯟ ꯒꯖꯥ ꯏꯔꯥꯛ ꯏꯔꯥꯟꯅꯆꯤꯡꯕ ꯂꯝꯁꯤꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯟꯖꯥꯎ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤ ꯈꯪꯉꯤ ꯌꯨꯝ ꯕꯤꯜꯗꯤꯡ ꯃꯊꯣꯜ 10 ꯀꯨꯟ ꯍꯦꯟꯅ ꯋꯥꯡꯕ ꯀꯌꯥ ꯅꯤꯡꯈꯥꯏꯔꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯡꯊꯧꯒꯨꯝꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯈꯔꯦ ꯑꯗꯨꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯡꯊꯧꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯗ ꯆꯥꯛꯅꯤ ꯐꯤꯅꯤꯔꯒ ꯃꯤꯅ ꯄꯤꯖꯔꯛꯄ ꯃꯤꯅ ꯌꯦꯜꯂꯛꯄꯗꯣ ꯉꯥꯏꯔꯒ ꯃꯗꯨ ꯆꯥꯔꯒ ꯍꯤꯡꯉꯒ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯤꯁꯤꯡ ꯂꯥꯛ ꯂꯩꯔꯤ ꯑꯉꯥꯡ ꯀꯌꯥ ꯆꯥꯕ ꯐꯪꯗꯗꯨꯅ ꯁꯤꯕ ꯌꯥꯎꯔꯤ ꯌꯥꯝꯅ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝ ꯑꯃꯗ ꯇꯥꯏꯕꯪꯄꯥꯟꯁꯦ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯩꯁꯥꯅ ꯂꯧꯁꯤꯡꯅ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯃꯥꯒꯤ ꯃꯄꯥꯟꯅꯅꯤ ꯑꯩꯒꯤ ꯍꯥꯏꯅ ꯂꯩꯖꯔꯤꯕ ꯄꯨꯝꯕꯁꯦ ꯏꯁꯣꯔꯒꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯇꯥꯏ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯑꯁꯦ ꯇꯥꯏꯠ ꯑꯁꯦ ꯀꯠꯀꯗꯕꯅꯤ ꯑꯍꯨꯝꯁꯨꯕꯗꯗꯤ ꯊꯋꯥꯏꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯀꯠꯀꯗꯕꯅꯤ ꯍꯥꯏ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 4 ꯄꯗ 32ꯗꯒꯤꯅ 38ꯇ ꯌꯦꯡꯂꯕꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯕꯣꯛꯁꯤꯡꯗ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯨꯝꯕ ꯌꯣꯟꯊꯣꯛꯇꯨꯅ ꯄꯤꯕꯅꯤ ꯃꯗꯨ ꯉꯝꯕꯒꯤ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯦꯞꯄ ꯂꯩꯇꯦ ꯃꯁꯤꯗꯤ ꯑꯔꯦꯝꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯕꯅꯤ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤꯕꯗꯨꯗ ꯈꯝ ꯊꯦꯡꯕ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯩꯒꯨꯝ ꯆꯥꯛꯇꯨꯅ ꯊꯕꯛ ꯇꯧꯕꯒꯤꯅꯤ ꯃꯁꯤꯒꯨꯝꯕꯒꯤ ꯀꯠꯄꯁꯤꯅꯤ ꯖꯤꯁꯨꯅ ꯄꯥꯝꯃꯤꯁꯤ 10ꯗ 1 ꯄꯤꯕꯒꯤ ꯇꯥꯏꯠ ꯑꯗꯨ ꯅꯠꯇꯦ ꯅꯤꯡꯇꯝꯅ ꯍꯔꯥꯎꯅ ꯄꯦꯟꯊꯣꯛꯅ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯕꯣꯔ ꯑꯗꯣ ꯁꯦꯜ ꯊꯨꯝ ꯈꯛꯇꯗ ꯅꯠꯇꯅ ꯊꯋꯥꯏꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄꯗꯣ ꯃꯇꯝ ꯑꯗꯨꯗ ꯎꯕ ꯐꯪꯒꯗꯕꯅꯤ ꯑꯗꯨꯅ ꯖꯤꯁꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯈꯪ ꯑꯗꯨꯗ ꯀꯔꯤ ꯍꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯈꯪ ꯑꯗꯨꯅꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯑꯦ ꯍꯥꯏꯅ ꯌꯥꯝ ꯍꯔꯥꯎꯅ ꯆꯥꯎꯊꯣꯛꯆꯅ ꯖꯤꯁꯨꯗ ꯃꯥꯅ ꯇꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯥꯎꯊꯣꯛꯆꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯎꯕꯗꯨꯗ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯎꯕ ꯐꯪꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯔꯛ ꯄꯟꯗꯨꯞ 10ꯒꯤ 12 ꯑꯗꯨꯗ ꯀꯔꯤ ꯍꯥꯏ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯃꯁꯨꯡ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯦ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪ ꯊꯕꯛ ꯑꯃ ꯋꯥꯠꯂꯤ ꯆꯠꯂꯨ ꯅꯪꯒꯤ ꯑꯔꯩꯕ ꯌꯣꯟꯊꯣꯛꯇꯨꯅ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯅꯧ ꯑꯗꯨꯒ ꯁꯔꯒꯗ ꯅꯪꯒꯤ ꯂꯟ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯥꯛꯎ ꯏꯇꯨꯡ ꯏꯟꯖꯔꯣꯔꯥꯎ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯖꯤꯁꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯀꯤꯔꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯑꯃꯗ ꯖꯤꯁꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯃꯥ ꯆꯠꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏꯅ ꯑꯩꯈꯣꯏꯗ ꯊꯧꯒꯠꯄꯗꯒꯤ ꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯍꯥꯏꯕꯗꯒꯤ ꯄꯤꯔꯤꯕ꯭ꯔꯥ ꯁꯤꯔꯥ ꯐꯪꯒꯅꯤ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ꯭ꯔꯥ ꯀꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯖꯕ ꯑꯃꯗꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯀꯠꯂꯤꯕ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯒꯗꯧꯕꯅꯤ ꯑꯗꯨꯅ ꯊꯋꯥꯏꯅ ꯊꯕꯛ ꯇꯧꯔꯨꯕ ꯃꯤꯁꯤꯡ ꯈꯛꯇꯅ ꯇꯥꯏꯠ ꯑꯁꯦ ꯄꯤꯕꯅꯤ ꯊꯋꯥꯏꯅ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯇꯥꯏꯠ ꯄꯤꯕ ꯉꯝꯃꯣꯏ 4ꯁꯨꯕꯗ ꯏꯁꯣꯔ ꯈꯨꯔꯨꯝꯖꯕꯅꯤ ꯈꯪꯅ ꯀꯠꯀꯗꯕꯅꯤ ꯑꯩꯅ ꯀꯠꯂꯤꯕ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯁꯦꯟ ꯄꯥꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯇꯧꯔꯤꯕꯁꯦ ꯏꯁꯣꯔꯅ ꯎꯔꯤꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯏꯁꯣꯔꯅ ꯈꯪꯂꯤꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯃꯁꯤ ꯁꯦꯡꯅ ꯈꯪꯗꯕ ꯃꯤꯅ ꯁꯦꯜ ꯑꯁꯦ ꯀꯠꯄ ꯉꯝꯂꯣꯏ ꯆꯠꯅꯕꯤ ꯑꯃꯒꯨꯝꯅ ꯀꯠꯂꯤꯕ ꯃꯤꯅ ꯇꯥꯏꯠ ꯑꯁꯦ ꯄꯤꯅꯤꯡꯂꯣꯏ ꯑꯩꯅ ꯁꯦꯟ ꯀꯠꯂꯤꯕꯁꯦ ꯏꯁꯣꯔꯗꯅꯤ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯈꯪꯕ ꯇꯥꯏ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 10ꯗ ꯌꯦꯡꯂꯕꯗꯤ ꯀꯣꯔꯅꯦꯂꯤꯌꯥ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯃꯤꯁꯤꯡꯗ ꯄꯤꯅꯍꯩꯕ ꯃꯁꯤꯗ ꯍꯥꯏꯕꯁꯦ ꯃꯤꯁꯤꯡꯗ ꯄꯤꯅꯍꯩꯕ ꯗꯥꯟ ꯇꯧꯕꯗꯣ ꯏꯁꯣꯔꯅ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯅ ꯀꯥꯈꯠꯂꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ
प्रार्थना से ईश्वर यौरीबनी अदुम हाइना अखोइना टाइट पीबा ओइरबसु मिगोंदा मतेंग तौबा ओइरबसु मदु ईश्वर यौरीबनी हाइबसे सेंगना खंगबा मी अदुना टाइट कटपनी मसीदी नत्तना मीसिंगना कटनै खलक मीसिंगना कटनै हाइना खल्लगा कटपा चटनबीगुमना नत्रगा मीना हाइरगा कटपना सेंगना चुमना हराव हरावना तुंग कोइना टाइट असे पिनिंग लोय अदुना टाइट पीबा हाइबसे ईश्वरबु खुरुमजबनी हाइबसे खंगबा मसी अखोय खंगबा ताई प्रार्थना तौबा इसै सकपा खक ईश्वर खुरुमबा नत्ते सेन कटपा असिसु ईश्वरबु खुरुमजरिबनी अखोयना माथि पंदुप 15 दा येंगलबदी जिसुना करी हाय वायनगि निमित अदुदा मागी येत थंगबदा लेरिबा सिंगदुदा माना करी हायगेबु अइना चाक लामलबदा अइगोंदा नखोयना चाक पिजबी खौरांगलबदा पिथकपी लमलानबा ओइना लैबा मतमदा अइबु हरावना लोसिनबी फी लैतबदा अइगोंदा फी पीबी अइना नारबा मतमदा लाइकन्नबी कैसुम संगदा लैबा मतमदा अइगोंदा हंगबा लाकपी असुमना हाइबनी मदुदा मागी ये थंगबदा लैरिबा सिंगदोना करेगे प्रभु नंगना अदुमाइना लैबा मतम अदुमाइना वाबा मतमदा अखोना करमबा मतमदा नौंदा पांखिगे ना हाइबदुदा जिसुना करी हाय लाइरबा सिंग तोला तारबा सिंग दरकार तारबा मिसिंगदा नखोइना पांखिबा तौखिबा सिंगदो मदु मखोइदा नते अइगोंदानिना हाइखिबनी अदुना अखोइना मीदा पीबदो ईश्वरदा जौरिबनी अखोइना मीदा मतेंग तौबदो ईश्वरदा तौरिबनी अदुना टाइट पीबा हाइबसे ईश्वरबु खुरुमलिबनी हाइबसे सेंगना खंद्रगदी टाइट से पीबा ngамलोय मंगा सुबददी ईश्वरगी थौगलदा सरु यारिबनी खंगना कटकदबनी टाइट हाइबसी अरिबा वालेबनबदा इजराइल सिंगदा ईश्वरना पीबा याथंगनी पुरोहित ओइना खंदोकपा लेवी सिंगदा अदुगा निंगना संग यंगसिननबा अमसुंग ईश्वरगी थौरम सिंगबु पांगथोकनबगीदमक पीबा याथंगनी असीगा लोइनना लाइरबा अवाना तारबसिंग समाजने इंथोकलबसिंग लुखराबिसिंग कना लैजद्रबसिंग अमसुंग लमलानबसिंगी मतेंगी दमकनी अदुना जिसुनाजु कटपगी मतंग असिदा हाइबसे नुंसीबा थौजानबीबा कथोकपा लाइरबसिंग तोला तारबसिंगु पांगबीबगी मतंगदा यामना कन्ना तंबीबनी असुमना अखोइना यामना पिकना कटलिबा सेनासिना ईश्वरगी थौगल अचौ अचौबदा सिजिनरिबनी सिंगलुपकी सेल थुमगा मरी लैनबदा थौगल सिंगदा ऐसु सरु यारिबनी हाइबसे सेंगना खंगलगदी हेना कटनिंगनी ईश्वरगी प्लान मागी पांदम अदु मपुंग फानबदा ऐसु यावरिबनी मसी खंगदुना अखोय हरावना कटकदबनी सिंगलुप चौखटपदा सरगल लैबाकी पाव संदोकपदा सेल सु मथौ ताबा अमनी अदुना अइना कटलिबा सेल असे मदुदा सिजिनरिबनी मदुदा कटलिबनी हाइबसे खंगना अखोय कटकदबनी तरुक सुबददी पुंसी कथोकपा मीना टाइट असे हरावना पीबनी मैहोरन पंदु मरीगी मरीदा येंगलबदी केन अमसुंग आबेलना अथेन पोट कटपदुदा ईश्वरना अहानबदा आबेलबु पेनखी अहानबदा आबेलबु पेली हाइन हाइबगी मरमदा आबेलगी पुकनिंग वाखल सेंगबा माबु आबेलना ईश्वरगी मफमदा माना कच्चनिंगबा थवाई हकचांग मागी पुकनिंग वाखल मागी पुंसी कटपदो ईश्वरना सेंगना उबदगी ईश्वरना पेनखीबनी मथंगदा मागी अथेन पोट अदु लौसिल्लीना हाय अदुबु केन अमसुंग मागी अथेन पोट अदु ईश्वरना लौसिनखिदे मसीदगी खंगबा याबदी ईश्वरना कटलिबा पोट अदुदगिदी पोट कटलिबा मीगी पुकनिंग मीगी पुंसीदो हाना येंगबनी मीगी थमोइदो हाना चांग येंगबनी आबेलनादी ईश्वरबु नुंसीबा अमसुंग कथोकपा पुंसी ओइबगी मरमना ख्वाइदगी फजबा सादो पुदुना कटली केनदी कत्तबा यादबगी चटनबी अमगुमना कटखी ईश्वरदा मागी पुकनिंगदो लैतबनी मरमसिना पीफम थोकपनी खल्लगा खरा हेक्ता पीरगा लोरे हायना खनबा नत्तना ईश्वरगी लैबाक चौखटनबा मांगख्रबसिंबु कनबीनबा अहोंगबा पुंसी पुरकननबा तोला तारबसिंबु कनबीनबगी वाखलदा कटकदबनी करीसु खंगदना प्रार्थना फाव तौदबिदा ईश्वरगी अपाम्बा मागी थमोइबु मसक खंगदना हेक्ता कटकदबा नत्ते मदुनी फरीसी अमसुंग शास्त्रगी ओजासिंग तौबदो मखोइना नुंसी हिदाक होप जिरा असिगुम अकुप पोट खुदिंगमकी टाइट अदुदी मखोइना पी याइबा अदुबु मखोइगी थमोइदी ईश्वरगा मरी लैनादे ईश्वरदा मखोइगी पुकनिंग अदो लैते थवाइगी ओइबा अचुंबा नुंसीबा अमसुंग थाजबदुदी याउदे जिसुना मखोइदा हाइबनी मदुदा
ꯅꯈꯣꯏꯅ ꯇꯥꯏꯠ ꯄꯤꯔꯤꯗꯣ ꯑꯗꯨꯗꯤ ꯄꯤꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯆꯨꯝꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯤ ꯁꯦꯡꯗ꯭ꯔꯦ ꯍꯥꯏꯔꯒ, ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗꯗꯤ ꯑꯃꯣꯠꯄꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯔꯒ ꯇꯥꯏꯠ ꯄꯤꯕꯗꯣ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯁꯦꯡꯕ ꯄꯨꯟꯁꯤ, ꯅꯨꯡꯁꯤꯕꯤꯕ, ꯊꯥꯖꯕ ꯌꯥꯕ, ꯅꯣꯂꯨꯛꯄ, ꯀꯠꯊꯣꯛꯄ ꯄꯨꯟꯁꯤ ꯑꯣꯏꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯑꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ, ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯑꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯗꯣ, ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯄꯤ ꯑꯗꯨꯅꯤ ꯏꯁꯣꯔꯅ ꯄꯥꯝꯃꯤꯁꯦ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ, ꯇꯥꯏꯠ ꯄꯤꯔꯒ ꯕꯣꯔ ꯐꯪꯒꯅꯤ, ꯄꯤꯗ꯭ꯔꯒ ꯕꯣꯔ ꯐꯪꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤ ꯍꯩꯕ ꯑꯐꯕ ꯏꯁꯣꯔ ꯑꯣꯏꯕꯒꯤ ꯁꯦꯜꯅ ꯂꯩꯉꯝꯗ꯭ꯔꯕ ꯕꯣꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯐꯪꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ, ꯄꯤꯗꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯌꯦꯡꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯐꯩ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯇꯥꯏꯠ ꯄꯤꯕ ꯍꯥꯏꯕꯁꯦ ꯃꯤꯗ ꯅꯠꯇꯦ, ꯏꯁꯣꯔꯒꯤ ꯁꯔꯨꯛꯇꯣ ꯏꯁꯣꯔꯗ ꯄꯤꯁꯤꯟꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯠ ꯌꯥꯝꯅ ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯂꯤꯛꯅ ꯄꯤ ꯍꯥꯏꯗꯨꯅꯁꯨ ꯃꯗꯨꯗ ꯏꯀꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯇꯥꯏꯠ ꯆꯥꯎꯅ ꯌꯥꯝꯅ ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯗꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯣ 9:7 ꯑꯗꯨꯗ, ꯃꯤ ꯈꯨꯗꯤꯡꯅ ꯄꯥꯝꯃꯨꯕ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯕ ꯃꯑꯣꯡꯗ ꯅꯠꯇꯗꯨꯅ ꯃꯥꯒꯤ ꯅꯤꯡꯂꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯤꯁꯅꯨ, ꯃꯔꯝꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ ꯃꯤꯕꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯤꯅ ꯀꯟꯅ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯕ ꯑꯃꯗꯤ ꯀꯤꯕꯒꯤ ꯃꯔꯝꯅ ꯄꯤꯕ ꯅꯠꯇꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯅ ꯊꯟꯕꯒꯤ ꯃꯔꯝꯅ ꯀꯠꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯕꯁꯦ꯫ ꯀꯌꯥꯝ ꯄꯤꯒꯗꯕꯅꯣ ꯃꯗꯨꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯄꯤꯔꯤꯕ ꯑꯗꯨꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ, ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯊꯥꯖꯕ ꯌꯥꯎꯗꯅ ꯇꯧꯕ ꯊꯕꯛꯇꯤ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯕꯣꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯠꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ 100ꯗ 10 ꯀꯠꯂꯒ ꯏꯁꯣꯔꯅ 10ꯒꯤ ꯃꯍꯨꯠꯇ 100 ꯍꯜꯂꯛꯀꯅꯤ ꯈꯜꯂꯒ ꯀꯠꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯄꯨꯛꯅꯤꯡ ꯁꯦꯡꯗꯕꯅꯤ, ꯃꯗꯨꯗꯤ ꯂꯂꯣꯟꯕꯒꯤ ꯄꯨꯛꯅꯤꯡꯅꯤ꯫ ꯑꯩꯅ ꯀꯠꯄꯒꯤ ꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛꯇ ꯑꯩꯒꯤ ꯃꯃꯜ ꯑꯗꯣ ꯂꯦꯞꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯀꯠꯇ꯭ꯔꯤꯉꯩꯗ, ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯤꯉꯩꯗ, ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯂꯦꯝꯅ ꯄꯤꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯀꯠꯄꯗꯨꯗ ꯃꯤꯇꯥꯗꯦ, ꯊꯃꯣꯏ ꯑꯁꯦ ꯆꯥꯡ ꯌꯦꯡꯕꯅꯤ꯫ ꯑꯩꯅ ꯁꯦꯜ ꯀꯠꯇ꯭ꯔꯗꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯂꯦꯞꯀꯗꯕꯁꯨ ꯂꯩꯇꯦ꯫ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤꯗꯃꯛ ꯁꯦꯜ ꯃꯊꯧ ꯇꯥꯗꯦ꯫ ꯇꯟ 5 ꯑꯃꯁꯨꯡ ꯉꯥ 2ꯈꯛꯅ ꯃꯤ 5,000ꯕꯨ ꯄꯤꯖꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ꯫ ꯏꯁꯤꯡꯕꯨ ꯗ꯭ꯔꯈꯥ ꯃꯍꯤꯗ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ꯫ ꯁꯔꯒꯗꯒꯤ ꯆꯍꯤ 90 ꯆꯨꯞꯅ ꯃꯅꯥ ꯊꯥꯗꯔꯛꯂꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡꯗ ꯄꯤꯖꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯠꯀꯤꯗꯃꯛ ꯋꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯣ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯣ ꯃꯥꯅ ꯆꯥꯡ ꯌꯦꯡꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯖꯔꯤꯕꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁꯦꯜ ꯊꯨꯝ ꯑꯗꯨꯗ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯤꯕꯔꯥ, ꯃꯗꯨ ꯃꯍꯥꯛꯅ ꯌꯦꯡꯉꯤꯕꯅꯤ꯫ ꯑꯣꯛꯇꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯕꯁꯨ ꯃꯄꯥ ꯑꯗꯨꯅꯗꯤ ꯑꯁꯨꯝ ꯅꯨꯡꯁꯤꯈꯤ꯫ ꯃꯆꯥꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯄꯥꯅ ꯆꯦꯟꯊꯣꯛꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯄꯨꯛꯅꯤꯡꯁꯦ꯫ ꯃꯍꯥꯛ ꯇꯦꯛꯁ ꯈꯣꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ, ꯑꯗꯨꯒꯨꯝꯕ ꯏꯁꯣꯔ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯣ, ꯅꯨꯡꯁꯤꯕꯗꯣ, ꯍꯥꯏꯕ ꯏꯟꯕꯗꯣ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯁꯦꯟ ꯀꯠꯄꯅꯤ, ꯇꯥꯏꯠ ꯄꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯐꯩ꯫ ꯁꯦꯟ ꯀꯠꯄ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯁꯦꯟ ꯄꯤꯊꯣꯛ ꯄꯤꯁꯤꯟꯒꯤ ꯀꯔꯕꯥꯔꯒꯤ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯊꯥꯖꯕꯒꯤ, ꯏꯪꯊꯕꯒꯤ, ꯍꯔꯥꯎꯕꯒꯤ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒꯤ ꯑꯉꯛꯄ ꯄꯨꯟꯁꯤ ꯃꯔꯦꯜꯅꯤ꯫ ꯀꯠꯄ ꯅꯠꯇ꯭ꯔꯒ ꯁꯦꯟ ꯄꯥꯡꯕꯁꯤꯅ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝꯅ ꯈꯟꯒꯗꯧꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯉꯝꯖꯕꯒꯤ ꯆꯥꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯠꯄ ꯅꯠꯇ꯭ꯔꯒ ꯄꯥꯡꯕꯁꯦ ꯏꯁꯣꯔꯅ ꯄꯥꯝꯃꯤ꯫ ꯁꯦꯟ ꯀꯠꯄꯒꯤ ꯃꯔꯝꯅ ꯏꯅꯥꯛ ꯈꯨꯟꯒꯅꯤ ꯈꯜꯂꯗꯤ ꯂꯥꯜꯂꯤ, ꯃꯔꯨ ꯍꯨꯜꯂꯗꯤ ꯃꯍꯩ ꯂꯣꯛꯀꯅꯤ ꯈꯜꯂꯗꯤ ꯄꯨꯛꯅꯤꯡꯗ ꯆꯨꯝꯗ꯭ꯔꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯆꯥꯎꯈꯠꯄꯗꯤ ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ, ꯂꯟ ꯍꯦꯟꯒꯠꯄꯗꯤ ꯊꯥꯖꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯃꯁꯤꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕꯗ ꯆꯥꯎꯈꯠꯄ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯀ꯭ꯔꯣꯁꯀꯤ ꯋꯥ ꯄꯥꯎ ꯅꯠꯇꯦ ꯃꯁꯤꯗꯤ꯫ ꯖꯤꯁꯨꯅꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯅꯠꯇꯅ ꯁꯔꯒꯗ ꯂꯜ ꯄꯩꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯅꯕ ꯍꯥꯏꯗꯦ, ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕꯒꯤ
मान हाइबनी सेन ताननबगिदमक चेलु हाइदि धर्म चेनब ओइननब तानौ हाइना हाइबनी सेन यामना कटपदुदा ईश्वरना मिहौदे धर्म चेनब ओइनब असेंब थमोय अदुदा महाकना थोइदोक हेंदोकना मागना पेंजबनी इसिलिनाउसिंग ईश्वरगी नुंसीबा मागी थौजालसे सेलना लैब यारोय मागी नुंसीबदी अइना कटपगी मतुंगिना चांग तौबसु यारोय मचानुपा जिसुगी ईना चांग तौगदबनी अइगी थवाई हकचांग जिसुगी ईना सेंगना चामलबरा हाइबसिनी अदुन अइना कटलिबसे ईश्वर अमसुंग मागी मीसिंगबु नुंसीबगी कटलिबरा नत्रगा मीना थागतननब कटलिबरा मीना उननब खंगननब कटलिबरा नत्रगा मीना हाइबदगी इकाइना कीना कटलिबरा खंगमिनब याबदी ईश्वरगी लेबाक असे ताइबंग पानबगी चटनबीगा यामना खेतनबनी ताइबंग पानदी नाहक यामना पामलबदी यामना तुंगसिल्लु इना खुनबा पामलबदी सेन तानसिल्लु तुंगसिल्लु मतिक लेबा मी ओइगे खल्लगदी मतिक मगुन उथोउ हाइना हाइबनी अदुबु ईश्वरगी लेबाकी दमक्तदी फंगे खल्लदी पियु फंगबबुदी पीबने याइफबनी अना हाइ अथोइबा ओइगे खल्लगदी मिनाइगुमना जिसु ख्रिस्टगुमना थौगन तौ नोलुउ बोर फंगे खल्लगदी मीसिंगी दमक बोरगी मसक ओयु हाइना हाइबनी अखोइना करिगी कटलिबनो हाइना हाइरगदी सिंगलुप चथनब खक्तगी नत्ते थवाइगी थबक्ता अमसुंग सर्ग लेबाकी थबक थौरमदा अदुगुम्बा थबक थौरमदा पांगथोकपदा सेन थुमगा मरी लेनब थबक्ता सरुक यारिबनी हाइबसे इसा इसाना यामना सेंगना खंगना कटकदबनी मदुदा टाइट पीबगी असेंगबा हराउबा अखोइ पेंथोकपदो मदु पुकनिंगदा पोकदबनी अइना ईश्वरगी फाइनेंशियल मैटर द सरुक यारिबनी हाइबसे खंगबा फै मसिनी माथि पंदु तरुक्की कुंद्राहुंदोइदा हाइबदो नखोइना अहानबदा ईश्वरगी लेबाक अमसुंग अचुंबदो थियु अदुगा अइना पोट पुमनमक असे नखोइगी दमक हापचिनबिगा नखोइदा पीबीगनी हाइना हाइबनी मसी खंद्रगदी टाइट पीबदा अवाबनी अरोइबा ओइना अइना हाइजनिंगबदी अखोना सेन कटप खक्त ओइबा नतना सिंगलुपी सेन थुंगी फिबम चौखत हन्नबा सेनबु यंगसिनबा अफबा देवानगुमना इकोइ ओइनबा होनसी मैनेजर ट्रेजरर एडमिनिस्ट्रेटर गुमना इकोइ ओइननबा होनसी अखोयसे ईश्वरगी मचानी मागी पुरोहितनी सर्ग लेबाकी पाउजेनबा मीनी निंगथौगी मचा मसुनी अखोय अदुना ईश्वरगी लनथुम करमना सिजिनगनी अखोयगी सिंगलुपसिंग करमना मतिक मगुन लेहंदुना चौखत हनगनी हाइबसे अखोय खुदिंगमंगना खंथनिंगाइनी टाइट पीबा मी खक ओइबसे मदु अखोयदगी ईश्वरना पामदे टैलेंट की पांदा मदुदे येंगबियु माथि पंदु कुनमंगादा मपु अदुना टैलेंट याम खतहनबदुदा मागी टैलेंट याम खतहनबा मिनाइसिंग अदुदा माना पेनखिबनी अदुगा लैनुंगदा लोसिनदुना थंबा मिनाइ अदुददी माना साउखि वारखिबनी माना अदुना अखोइना टाइट पीबा खक ओइबसे ईश्वरना पामदे चौखतनबा होनबा अदुगा असिन अरांगबा हाइबदी ईश्वरगी देवानगुम ओइबसे मागी अपामबनी अखोइना लौसिंग लैबा लालोंग खंबा मतमना पुरकपा अहोंगबसिंगी मतुंग इन्ना विजन लैबा मी अममम अखोइ ओइबा ताइ ईश्वरना अखोइदा पीबीरिबा लन अमसुंग मागी थौजालदगी अथोइबा लन ओरिबा हकचांग असे सिंगलुपकीदम अखोइ सिजिनबा ताइ थाइना निंगथौ पालिङैदा मागी लेबाक अदुदा लैरिबा प्रजा खुदिंगमकना मागी लौ इंखोलदगी फंगबा ख्वाइदगी फजबा हई लई नत्रगा मही मरोंगसिंगदो पुखतलक्तुना निंगथौदा कटपनी मदुना ताकपदी निंगथौदुगी मपानना अखोइ हिंगलिबनी महांगना अखोइबु ngakpi senbibani pumnamak magi ni haiduna matik magun amadi ikai khumnaba utliबनी अदुम हाइना सर्ग ताइबंगपान अमसुंग मसी मनुंगदा लैरिबा पोट पुमनमकपु थवाई पानबा अमसुंग पानदबा मियोइबा अखोइबुसु पुमनमक असे ईश्वरगिनी माना अखोइबु सेंबीबनी साबीबनी मागी अनिंगबा अपामबगी मखा पोंदुना अखोइसे लैरिबनी मागी मफमदा कटपसिना ताकपदी नंगी मपान अखोइना हिंगबनी नंगी मपान अखोइना हिंगबा फंगजरिबनी अइगी पुमनमक नंगीनी अइदी सुपनतगी नंगी सेल थुम नंगी लन थुम से यंगसिनबा खक्तनी अइगी नुंगाइननबा नत्ते लन थुम सिंग अमदी अइगी पुंसी से नंगी मिंगलेन चाखतनबनी हाइदुना अखोइ कटपताइ
ꯃꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯁꯤꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯋꯥꯈꯜꯁꯤ ꯈꯟꯖꯕꯒ ꯂꯣꯏꯅꯅ ꯀꯠꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯄꯥꯟ ꯅꯥꯏꯔꯣꯏ ꯊꯋꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯆꯥꯎꯈꯠꯄ ꯍꯔꯥꯎꯕ ꯏꯪꯊꯕ ꯄꯦꯟꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯐꯪꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯠ ꯄꯤꯕꯒꯤ ꯇꯥꯏꯠ ꯀꯠꯄꯒꯤ ꯁꯦꯟ ꯄꯥꯡꯕꯒꯤ ꯁꯦꯟ ꯑꯋꯥ ꯑꯅꯥ ꯂꯥꯏꯔꯕꯁꯤꯡꯗ ꯃꯇꯦꯡ ꯇꯧꯕꯒꯤ ꯄꯦꯟꯊꯣꯛꯄ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯄꯣꯛꯀꯗꯧꯕꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ